Maroiba Pawda, Himalaya region amasung northeastern states punna climate change asidagi ngakthok minadaba thabak tong minaba changi state action plan on climate change version 2.0 thabak oina onthoknaba onasi haina Manipur gi governor Ajay Kumar Bhalana haikre amadi BJP gi MLA singna hojik lariba si suspension da leba MLA singna government semge haina claim tawba yabagi rules amata leiti haina BJP Manipur Pradesh ki spokesperson su oriba MLA case ibomsana haikre Kurumjari Am-Istv gi paw mieng tabir bisingu taram nokjari hoji paw sandone pijari Himalaya region amasung northeastern states puna climate change asitagi ngakthok minanaba thabak tongminaba changi state action plan on climate change version 2.0 thabak oina onthoknaba honasi haina Manipur gi governor Ajay Kumar Bhalana haikre wafamasi tha sigi tang 38 amasung 19 fawba Directorate of Environment and Climate Change Government of Manipur sinduna Indian Himalayan Region Climate Change Conclave Singani Kunmanga Imphal Palace Compound Leba City Convention the Pangthokpa Conclave Ration Bagi Thoramda Saruk Yardana Governor Ajay Kumar Bhalana Phongdokibani North East ki state yaungna India gi Himalayan region da leba state sing scientists sing intellectual institution amadi media person sing yaungna tongan ba hiram sing da khaina naina minaraga thabo paikhat minabagi hiram yatba Conclave Ration Bagi Thoramda Principal Secretary Arun Kumar Sinha su Sarugyaki Governor Ajay Kumar Bhalana makha tardana Northeast state asi malem gi oinasu climate sensitive region singi manungda ama oiri maramasina region astalaiba singna mateng henna pangnaraga thabak tongminabagi mathau taba legani Manipur dasu sabagi sang hengalakba sugadaba nongi sang adudagi khanghaudana henna jusilakpana isauk thohanba karigumba kanda nong chuba watpana ikang mayoknaba thengnari lakadaba sei kharada nongi chang asi chada 15 dagi 30 fawo hena churaba yai haina su panari punamak ase thengnaraga ngakthok minanabada science policy loinana puna thabak tongminaraba matamda ahongwa purakpa ngamgani Governor Ajay Kumar Bhalana makha tarduna state action plan on climate change version 1 phongkre housing state action plan on climate change version 2.0 leire masi taram oxy masi implement tobo mathau tai masida capacity building hengalhanba changi loinana masina national plan dasu robust framework align piba ngamgani haiki BJP gi MLA singna housing lariba si suspension da leba MLA singna government semge haina claim tawba yabagi rules amata leiti haina BJP Manipur Pradesh ki spokesperson su oriba MLA case ibomjana phongdokre Nitai pasu cheklaiba thambal sangle da pangthokpa pangmising unabadida MLA Karam Shyam amadi sapam conjugation su sarugyaki MLA case ibomjana makhatana handak Manipur gi MLA singna Delhi da chalubadu state asida PR thamkhraba matung Manipur gi oirakliba phibam mamutana khanganaba ing tappa puraknaba honabinaba amadi piyamna mapung phaba lenga ama lehanabagi apamba du khanghanaba chalubani lenga leiringaida irang laksinba ngamdabagi phibam lerakpadagi mahosagi phibamda hanjil angnaba Indian Constitution gi Article 356 ke makada Manipur da PR thamlakibani masigi maroiba pandamdi Manipur gi miyam mahosagi phibamda tangdu leitaba phibamda hanjilaknabani Manipur da PR hek lakhibadagi BJP Manipur Pradesh amasung parties gi legislature wing na center amasung state government ka yamna understanding amalaina mateng pangnaduna ing tappa puraknaba thabak tongminari BJP gi oinadi lengak ama sembadagi lamda masida ing tappa purakpana hena lumna lawi Manipur gi miyamna mayoknariba kudong thiba wabasing lo amagi makhada center lengakta democratically taknaduna aikhoina pamliba Manipur adu henaba honaba natana ate pambai amate leiroi habasi miyam punna khangminaba changi piba masida Congress party na lengak semu BJP gi MLA sing suna leina center dasu state dasu lengak pairaga government semba ngamdaba si pangdabani hairiba si chatnaba yaroidaba waphamni MLA singna hojilariba si suspension da lariba MLA na government semge haibagi rules amate leite Manipur gi law and order gi piba masida mapung phaba lengak ama thamba yare haina laptop tuna suspension da lariba assembly
suspension revoke tawraga mapung phaba lengak ama semba yare natraga yadre haibasi central government natana kana amatana lepangamloi haiki Congress Party na tholai irang sigi maran punamak se BJP da taisan ba hojiki lei ribe MLA mayam si loina resign tawhidana natraga assembly du dissolve tawhidana amta leitre fresh election ma akoi gi mang da tare na khalase adugi election do matam chana tawbiraktadana PR sina makha sangdana sum chathaki bana marmoidana maduda lakadaba khudung chadaba mayam ma lakadabi do moi Congress Party na dai pu ngamdoribra Congress Party handa kitam da di manga khakta kabunina handa kitam da di akoi na sarkar pai ni khoni do adu khanbi da ma phare adu sarukudi democracy da opposition gi su sober role lei constructive akoi role ga hais Manipur gi shanti lakna ba sangse lai bisle da angamba mating pangbidana Manipur gi prajada yamna convincing oiba akoi myam tokhai tanari si tanadano ba amata wine lemnana ba athu bada shanti hanjina ba somda opposition gi oiba constructive role du lobiu arugo mathang yamna kanana bo honabiu wagi makthana tenba brem talozari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Shija Breast and Thyroid Clinic. Shija Hospitals now Breast Cancer Awareness Man asibu pangthokpa oina lakliba October gi tarik taraga humdoi dagi taraga nipan phawba loina na kunmari dagi kuntramathoi phawba free breast and thyroid cancer screening camp pangthokjagadauri. Mammogram amadi mari leinaba investigation singda 20% concession loina na procedures da 15% concession gi khudong chaba pizari. Breast and thyroid kamari leinaba hakchangi nungaitaba laibiragadi khudong chaba asi lobi hau akupa marol gi damak Shija Hospitals da paw phawbiro. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break ki matung taram na moksari makadaba pawda Ministry of Civil Aviation gi One Airport One Product Scheme gi makhada Imphal Airport ki departure loans da lamdamasigi handloom amasung handicraft promote tongnaba AVSAR Afsar Outlet Textiles Commerce and Industries ki Additional Chief Secretary Anurag Vaspaina hangtokre Director of Handlooms and Textiles Manipur gi makhada Safi Lanpina flagship item ama oiba airport versus venue for skilled artisans of the region Afsar lamdam asigi self-help group singna manage tawjaraga tasat jagadaba Afsar outlet hangdokpagi thoramda Director of Handlooms and Textiles ki Director Elangwam Jiten amade department ki officials su saruyaki Afsar outlet hangdokpa duga mari lenana Textiles Commerce and Industries ki Additional Chief Secretary Anurag Vaspaina department asina paikhaliba Khongthang asi ekhoigi lamdam asigi lejaba handloom amasong handicraft ki polam sing asi promote toba renana artisans weaver singda market piraga kanaba pibagi khongthangi manung chanbani airport ki departure sida ayambana lam koiba lakpa singna handloom handicraft ki polam leningbा sing leiba phangbagi khudong chaba lehangani masina ekhoigi product pusu atopa country yongna utlaga promote tobada matyang ohenba ngambata natana Lairiba self-help group singda kanaba piba hengatkani self-help group na run tawgodoriba asisu rotation basis ta tohalaga makhoi na pothokchariba sing yonbagi tanja pigadori government asina Manipur gi handloom handicrafts yokhadaba honafam thokpa honagani hangdokliba Afsar outlet asi atopa airport singda amadi atai city dasu hangdoknaba honari haiki Berselepada mari bapau amane pizari
Himalayan region amasung northeastern states punna climate change asidagi ngaktominaba thabak tawminaba changi state action plan on climate change version 2.0 thabak oina onthoknaba honasi haina Manipur gi governor Ajay Kumar Balan haikre amadi BJP gi MLA singna housing laibasi suspension dani suspend da laiba MLA singna government sem gi haina claim tawba yabagi rules amta leki haina BJP Manipur Pradesh ki spokesperson su oliba MLA case iwam kana haikre as public the ICB Manipuri pawm tang sa gajare yeng tabi sumam kana